ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯌꯦꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯌꯦꯡꯀꯣꯛꯄꯗꯨ ꯂꯩꯋꯥ ꯁꯣꯟꯅ ꯁꯣꯟꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯊꯥꯗꯣꯛꯄ ꯀꯥꯏꯅ ꯍꯣꯏ ꯌꯥꯗ꯭ꯔꯤ ꯑꯣꯖꯥꯅ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯥꯡꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯦ ꯀꯔꯤꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯃꯥꯅꯕꯨ ꯍꯦꯛ ꯃꯃꯤꯠ ꯄꯥꯡꯂꯛꯂꯕ ꯉꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯕ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯗꯦꯗꯤ ꯌꯥꯗꯦꯗꯅ ꯂꯥꯎ ꯈꯣꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯀꯣ ꯅꯥꯍꯨꯝꯗꯨꯗ ꯁꯦꯠꯆꯜꯂꯛꯀꯅꯤ ꯅꯪ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯋꯥꯗꯨ ꯍꯥꯏꯕ ꯅꯪꯗꯦ ꯌꯦꯡꯀꯣꯛꯄꯅ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯂꯛꯂꯒ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗ ꯁꯣꯔꯦꯟ ꯑꯗꯨ ꯎꯠ ꯑꯣꯏꯅ ꯃꯅꯤꯜ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯉꯛꯅ ꯌꯦꯡꯂꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤꯗꯨ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ꯭ꯔꯥ? ꯑꯣꯖꯥ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤ ꯇꯧꯕꯒꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯈꯪꯒꯗꯕꯁꯦ ꯃꯣꯏ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯋꯥꯍꯟꯗꯧꯒꯤꯗ ꯍꯣꯠꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯣꯏꯅ ꯃꯤꯗ ꯆꯪꯕ ꯉꯝꯂꯤꯕ ꯑꯁꯤꯕꯣ? ꯅꯪꯒꯤ ꯋꯥꯍꯪꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ꯫ ꯃꯣꯏꯅ ꯃꯤꯗ ꯆꯪꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯈꯣꯏ ꯈꯛꯀꯤ ꯁꯛꯇꯤꯅꯗꯤ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯐꯠꯇꯕ ꯈꯜꯂꯛꯄ ꯃꯇꯝ, ꯃꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯂꯕ ꯃꯇꯝꯗꯇꯅꯤ ꯃꯣꯏꯅ ꯃꯤꯗ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯕ ꯉꯝꯂꯤꯕꯁꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯤꯅ ꯐꯠꯇꯕ ꯇꯠꯇꯅ ꯈꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕꯁꯤ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤꯁꯨ ꯑꯁꯣꯏꯕꯗꯤ ꯅꯠꯇꯦꯅꯦ꯫ ꯇꯥꯏꯕꯪ ꯃꯤꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯤꯅꯦ꯫ ꯑꯣꯖꯥ ꯁꯦꯕꯣꯛ ꯑꯅꯤꯗꯒꯤ ꯋꯥꯔꯤꯗ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯔꯨꯔꯕ ꯌꯥꯏꯃ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯑꯩ ꯑꯃꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯉꯅꯤꯒꯦ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯔꯒ? ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯁꯣꯔꯦꯟ ꯑꯃꯅ ꯋꯥꯗꯨ ꯍꯥꯏꯔꯛꯈꯤꯅꯨ꯫ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯗꯤ ꯃꯤꯆꯝꯅ ꯈꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯗꯣ꯫ ꯍꯥꯏ ꯌꯥꯏꯈꯣꯝꯕ, ꯅꯇꯥꯎꯗꯣ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯔꯅꯨꯀꯣ꯫ ꯆꯠꯂꯣ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯨꯔꯣ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯈꯨꯜ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯑꯃꯝ ꯑꯊꯦꯡꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯁꯨꯌꯥ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏꯅꯦ ꯃꯈꯣꯏ ꯍꯅꯨꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯟꯗꯣꯟꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯥꯏ ꯑꯐꯠꯇꯕꯅ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯩꯅꯦ꯫ ꯑꯗꯨꯅꯅꯤꯅꯦ ꯍꯅꯨꯕꯤ ꯑꯩꯅ ꯑꯃꯝ ꯑꯊꯦꯡꯅ ꯆꯠꯊꯣꯛꯀꯅꯨ, ꯑꯩꯈꯣꯏ ꯁꯥꯐꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯁ ꯑꯗꯨꯃꯥꯏꯅꯒ ꯑꯀꯤ ꯑꯈꯪ ꯇꯣꯏꯅ ꯇꯧꯔꯛꯂꯕꯗꯤ, ꯑꯊꯨ ꯑꯀꯥꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯄꯨꯅ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ, ꯅꯇꯥꯎꯗꯨ ꯄꯣꯊꯥꯍꯜꯂꯨꯔꯥ? ꯍꯣꯏ ꯑꯣꯖꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯌꯥꯅꯤ ꯑꯣꯖꯥ, ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯌꯦꯡꯉꯣꯏ, ꯅꯪꯁꯤ ꯑꯩꯅ ꯀꯔꯝꯅ ꯂꯥꯏ ꯐꯠꯇꯕ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯍꯩꯁꯤ ꯇꯝꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ? ꯑꯣꯖꯥ
ꯅꯆꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯟꯌꯥꯏꯗ ꯑꯄꯣꯛꯄꯒ ꯄꯂꯦꯝ ꯑꯄꯣꯛꯄꯤꯒ ꯑꯃꯨꯛꯇ ꯋꯥꯇꯥꯅꯔꯨꯈꯤꯒꯦꯕ ꯆꯨꯝꯃꯤ ꯃꯈꯣꯏꯗꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯥꯡꯒꯣꯜ ꯈꯛ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝꯗ ꯍꯟꯕꯁꯨ ꯊꯦꯡꯂꯦ ꯆꯠꯂꯣ ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯗꯤ ꯑꯩꯗꯤ ꯃꯄꯥꯁꯤꯗ ꯉꯥꯏꯍꯥꯛ ꯍꯛꯆꯤꯛ ꯂꯥꯡꯍꯧꯈꯤꯒꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯆꯪꯉꯣ 이마기 붕어 ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ ꯑꯃꯨꯝꯂꯨꯛ ꯍꯥꯏꯕꯗꯨꯗ ꯀꯨꯝꯂꯨꯕꯗ ꯉꯥꯏꯔꯤ ꯃꯗꯨꯒꯤ ꯅꯨꯡꯁꯥ ꯊꯤꯕ ꯐꯥꯎꯕ ꯐꯔꯛꯇ ꯉꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯃꯇ ꯍꯦꯛ ꯈꯟꯗ꯭ꯔꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯅꯆꯥ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯃꯍꯩ ꯇꯝꯁꯤꯟꯒꯦ ꯍꯥꯏꯕꯅꯤꯗꯣ ꯃꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥ ꯑꯁꯤꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯅ ꯍꯥꯏꯔꯒ ꯆꯩ ꯊꯥꯡꯗꯅ ꯇꯧꯒꯗ꯭ꯔꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯉꯥꯡꯕꯤꯔꯤꯗꯨꯕꯣ 이해 ꯅꯪꯕꯨ ꯁꯥꯎꯒꯠꯈꯤꯅꯨꯅꯦ ꯇꯞꯅ ꯈꯟꯅꯁꯤꯅꯦ ꯃꯁꯤꯗꯕꯨ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯒꯦ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯒꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯁꯦ ꯊꯥꯛꯄ ꯋꯥꯔꯦ ꯂꯪꯐꯩꯗ ꯂꯩꯖꯈ꯭ꯔꯤꯕꯅ ꯐꯔꯦ ꯀꯥꯏꯅꯒ ꯈꯜꯂꯛꯂꯤꯕꯔꯣ 이세 마기 마북 버튼 칸비세 아무 가오락래네 아두기 너때네 낭보 나싸기 복닝는 밤자바시다 아이쿠이네 예카이 팅가이 오이부도 하이잉 뚱던 닝감락로이 하이브니네 이마 바바 너코이는 싸부 눅시비라거디 너싸기 닝자바 아시다디 통한 비옥게 더보게 이사기 ꯄꯨꯛꯅꯤꯡꯅꯅꯦ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯏꯃꯥ ꯌꯦꯠꯂꯔꯣꯏ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯅꯦ ꯌꯨꯝꯁꯤꯗ ꯑꯁꯣꯟꯕ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯕꯨ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯥ ꯄꯥꯕꯕꯨ ꯀꯥꯎꯕ ꯂꯩꯖꯔꯣꯏ 파레 ꯊꯦꯡꯈ꯭ꯔꯅꯤ ꯅꯄꯣꯅ ꯆꯩ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯍꯣꯏ ꯕꯥꯕꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯗꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ ꯍꯥꯏꯅꯦ ꯏꯁꯥꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯩꯇꯥꯅꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯁꯤꯒ ꯃꯥꯏꯒ ꯋꯥꯇꯥꯅꯗꯨꯅ ꯃꯃꯥ ꯑꯩꯅꯒ ꯊꯣꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏꯗꯣ ꯑꯃꯠꯇ ꯆꯥꯔꯒ ꯆꯠꯄ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦꯅꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯑꯗꯨꯒꯤꯗꯤ ꯏꯄꯥ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯃꯥꯅ ꯍꯧꯔꯒ ꯊꯝꯕ ꯇꯟꯅ ꯀꯥꯕ ꯈꯔ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯌꯦ ꯑꯗꯨ ꯄꯨꯈ꯭ꯔꯣ ꯂꯝꯕꯤꯗ ꯁꯦꯠꯇꯅ ꯆꯥꯎ ꯇꯟꯅ ꯀꯥꯕꯗꯨꯕꯨ ꯅꯆꯥꯁꯤꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯖꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯃꯄꯥꯁꯤꯗꯤꯅꯦꯀꯣ ꯃꯊꯣꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯩꯇꯅ ꯀꯔꯤ ꯄꯤꯗꯧꯔꯤꯒꯦ ꯍꯣꯏꯁꯦ ꯌꯦꯠꯅꯔꯨꯅꯨ ꯌꯥꯔꯁꯦ ꯏꯃꯥ ꯄꯥꯕꯕꯨ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯥꯆꯧꯒ ꯈꯟꯅ ꯆꯩꯅ ꯇꯧꯔꯝꯒꯅꯨꯀꯣ ꯇꯧꯔꯣꯏ ꯑꯩꯈꯣꯏꯕꯨ ꯈꯟꯅꯕ ꯍꯧꯕ ꯌꯥꯝꯅ ꯀꯟꯕꯗꯧꯅ ꯈꯟꯅꯔꯝꯂꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯑꯃꯗꯣ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯑꯗꯨꯃꯛ ꯍꯧꯔꯒꯅꯦ ꯈꯟꯅꯔꯗꯕꯗꯨꯕꯣ ꯑꯗꯨꯗꯤ ꯃꯥꯅ ꯑꯇꯩ ꯈ꯭ꯋꯥꯏꯗꯧꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯤꯡꯗꯕ ꯑꯗꯨꯗ ꯊꯕꯛ ꯁꯨ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗ ꯃꯥꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯜꯂꯒ ꯈꯨꯝꯂꯛꯄꯒꯤ ꯈꯟꯅꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯕ ꯌꯥꯔꯦꯁꯤ ꯕꯥꯕꯥ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯣꯕꯀꯣ ꯍꯣꯏꯁꯦ ꯀꯗꯥꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯁꯦ ꯏꯃꯥ ꯍꯥꯏ ꯅꯍꯥꯁꯥ ꯌꯣꯝꯁꯤꯟꯒꯅꯨꯅꯦ ꯑꯁ ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯁꯤꯅꯤꯍꯦ ꯍꯣꯏꯅꯦ ꯁꯤꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯍꯣꯏ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯑꯃꯨꯛꯇ ꯍꯟꯗꯣꯛꯅꯧꯁꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯒꯦꯀꯣ ꯍꯥꯏ ꯑꯉꯥꯡꯁꯥ ꯂꯩꯊꯣꯛꯅꯧꯅꯦ ꯂꯟꯂꯨꯞ ꯀꯥꯕꯅ ꯆꯪꯒꯦ ꯍꯥꯏꯔꯤꯕꯁꯦ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯈꯨꯂꯥꯛꯄꯅ ꯂꯥꯛꯂꯕꯗꯤ ꯌꯣꯝꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛ ꯉꯥꯡꯂꯅꯤꯗꯣ ꯃꯌꯥꯝ ꯈꯖꯤꯛꯇꯪꯃꯛ ꯍꯟꯗꯣꯛꯄꯤꯌꯨ 이bun가 수마이나네 미시 자다나 또이나 시들럭라버디 콘시다네 미레나라바 끼나라니네 이때마 ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯁꯦꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯈꯨꯜꯂꯁꯤꯕ ꯁꯤꯟ ꯊꯨꯡꯅꯗꯤ ꯁꯦꯟꯅꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ 이때마 ꯈꯨꯂꯥꯛꯄꯅꯗꯤ ꯂꯥꯂꯨꯞ ꯀꯥꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯅꯤꯗꯤ ꯍꯥꯏꯕꯅꯤ 이때마 ꯋꯥꯕꯤꯔꯨꯅꯨ
ꯈꯨꯂꯥꯛꯄꯅ ꯐꯅꯕ ꯁꯣꯏꯗꯅꯃꯛ ꯁꯤꯟꯖꯔꯛꯆꯅꯤ. ꯈꯨꯂꯥꯛꯄꯅ ꯁꯤꯟꯅꯤ ꯁꯤꯟꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯥꯝꯗꯤ ꯃꯀꯨꯏꯔꯦꯅꯦ. ꯑꯗꯨꯕꯨ ꯈꯨꯟꯁꯤꯗꯗꯤ ꯑꯀꯤ ꯑꯈꯪ ꯐꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯃꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯁꯤꯟꯅꯔꯛꯂꯦꯗꯣ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯕꯁꯦ ꯀꯤꯔꯕꯅꯤꯅꯦ. ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯛ ꯋꯥꯏꯗ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯣ? ꯈꯨꯂꯥꯛꯄꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ. ꯁꯨꯃꯥꯏꯅꯅꯦ ꯑꯀꯤ ꯑꯈꯪ ꯃꯤꯁꯤ ꯃꯤꯅꯥꯅꯅꯦ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯡꯅꯅꯦ ꯇꯣꯏꯅ ꯁꯤꯔꯛꯄꯁꯤꯗ ꯈꯨꯟꯖꯥ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯕ ꯀꯤꯅꯔꯦꯅꯦ. ꯑꯗꯨꯅꯅꯦ ꯈꯨꯂꯥꯛꯄꯅꯅꯦ. ꯈꯪꯉꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯤ. ꯈꯨꯂꯥꯛꯄꯅꯅꯦ ꯇꯧꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯕꯨꯗꯤ ꯈꯨꯟꯖꯥ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯁꯦ ꯀꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ. ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯀꯤꯕ ꯃꯤꯄꯥꯏꯕꯁꯦ ꯍꯦꯟꯖꯤꯜꯂꯛꯂꯤ. ꯑꯗꯨꯅꯅꯦ ꯈꯨꯂꯥꯛꯄꯅ ꯌꯥꯔꯗꯤ. ꯍꯣꯏꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯍꯣꯠꯅꯔꯒꯦ. ꯑꯩ ꯂꯥꯟꯂꯨꯞꯁꯥ ꯑꯁꯤꯕ ꯑꯗꯣ ꯕꯥꯔ ꯑꯁꯤꯗ ꯍꯥꯞꯀꯠꯂꯒ ꯁꯪꯇꯞꯇ ꯄꯨꯅꯕ ꯇꯧꯔꯣ. ꯑꯁꯤꯕ ꯌꯦꯡꯕ ꯃꯥꯏꯅꯧꯗꯣ ꯅꯣꯏ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯨꯔꯣ. ꯐꯒꯅꯤ ꯑꯉꯝꯕ. ꯃꯌꯥꯝꯃꯨꯛꯇ ꯂꯥꯛꯑꯣ. ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯤ. ꯌꯥꯏꯈꯣꯝꯕ ꯑꯗꯨ ꯌꯦꯟꯀꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯒꯤ ꯀꯣꯟꯊꯣꯡꯗꯨ ꯂꯥꯟꯊꯣꯛꯂꯗꯨꯅ ꯇꯞꯂꯤ ꯆꯠꯄ ꯍꯧꯔꯛꯄꯅꯤ. ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ, ꯏꯇꯥꯎ! 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 ꯀꯩꯅꯣ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯅꯇꯣꯝꯗ ꯇꯨꯃꯤꯟꯅ ꯁꯠ ꯆꯠꯂꯕꯅꯦꯕꯁꯤꯕꯣ? ꯑꯁ, ꯅꯣꯏꯗ ꯍꯥꯏꯔꯝꯂꯒ ꯆꯠꯄꯗꯣ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯀꯗ꯭ꯔꯥꯗꯅ ꯍꯥꯏꯗꯕꯅꯦ ꯑꯩꯅ. ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯏꯇꯥꯎ ꯉꯁꯥꯏꯅ ꯇꯥꯕꯒ ꯅꯨꯡꯁꯤꯔꯕꯅꯤ. ꯁꯦ, ꯏꯃꯥꯅ ꯏꯇꯥꯎ ꯍꯣꯏꯅ ꯂꯝꯕꯤꯗ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯔꯛꯄꯅꯤ. ꯏꯁ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯩꯗꯤ ꯂꯣꯏꯅ ꯆꯥꯕꯕꯨ ꯉꯝꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯉꯝꯗ꯭ꯔꯁꯨꯅꯦ, ꯉꯝꯅꯕ ꯆꯥꯎ. ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕ ꯍꯣꯏꯗꯣ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯏꯇꯥꯎꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯨꯀꯣ. ꯏꯃꯥ ꯄꯥꯕꯗꯤ ꯅꯪ ꯈꯛꯇꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ. ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯩꯅ ꯈꯪꯅ ꯌꯦꯡꯖꯒꯅꯤ. ꯑꯗꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡꯗꯤ ꯏꯅꯤꯡꯕꯅꯤ ꯌꯥꯝꯅ. ꯑꯗ ꯌꯨꯝꯗ ꯏꯃꯥ ꯃꯇꯣꯝꯇ ꯉꯥꯏꯕꯁꯤꯗ. ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯌꯨꯝꯗ ꯏꯃꯥ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ. ꯏꯃꯥ ꯍꯣꯏꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯗꯨꯅ ꯏꯆꯥꯗꯤ ꯆꯥꯗꯥ ꯅꯧꯗ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯧꯀꯣ. ꯍꯣꯏ ꯑꯣꯖꯥ. ꯑꯗꯣ ꯏꯇꯥꯎꯁꯦ ꯑꯣꯖꯥꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯍꯟꯕꯤꯒꯅꯨ ꯏꯇꯥꯎꯗ. ꯀꯔꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯅꯣ? ꯅꯪ ꯑꯣꯖꯥꯅ ꯃꯍꯥꯛꯄꯨ ꯏꯆꯥꯁꯛꯅ ꯌꯦꯡꯁꯤꯜꯂꯗꯕꯅꯤ. ꯍꯣꯏꯁꯦ, ꯐꯔꯦ ꯏꯇꯥꯎ. ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ. ꯏꯇꯥꯎꯁꯨ ꯍꯟꯈ꯭ꯔꯣ. ꯑꯗꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯦꯅ ꯑꯩꯈꯣꯏꯕꯨꯁꯨ ꯀꯥꯎꯈꯤꯅꯤꯀꯣ. ꯀꯥꯎꯔꯣꯏꯗ. ꯏꯇꯥꯎ, ꯆꯠꯂꯒꯦꯀꯣ. ꯂꯩꯍꯧꯔꯒꯦꯀꯣ ꯏꯇꯥꯎ. ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯃ ꯑꯗꯨ ꯃꯈꯨꯠ ꯍꯥꯏꯔꯒ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯌꯥꯏꯈꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯍꯥꯏ, ꯅꯣꯏꯕꯨ ꯃꯥꯏꯕ ꯃꯩꯅꯧꯗꯣ ꯀꯧꯔꯨꯁꯨ ꯍꯥꯏꯗꯨꯕꯨ ꯀꯧꯔꯨꯔꯕꯣ? ꯑꯉꯝꯕ, ꯑꯄꯥꯡꯅꯗꯤ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯥꯛꯄꯁꯨ ꯌꯥꯔꯦ. ꯑꯁ, ꯄꯨꯡꯁꯣꯏ ꯁꯣꯏꯔꯦꯗꯅ. ꯃꯩꯅꯧ ꯍꯥꯏꯕ ꯑꯁꯤꯕ ꯄꯥꯟꯅꯕꯗꯨꯒꯤ ꯃꯤꯔꯣꯜ ꯑꯗꯨꯒ ꯑꯄꯥꯡ ꯑꯗꯨꯕꯨ ꯊꯥꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯂꯔꯣꯏ. ꯅꯣꯏ ꯀꯅꯥꯅꯣꯃꯇ ꯍꯥꯟꯅ ꯆꯠꯂꯨꯅꯦ ꯅꯣꯏꯕꯣ. ꯆꯠꯂꯨꯅꯦ. ꯍꯣꯏ ꯑꯉꯝꯕ. ꯑꯉꯝꯕ, ꯃꯥꯏꯕ ꯃꯩꯅꯧꯗꯤ ꯑꯥꯗꯕꯨ ꯂꯥꯛꯏꯅꯦ. ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯃꯁꯤ ꯄꯨꯔꯞ ꯀꯧꯁꯤꯜꯂꯣ. ꯑꯗꯨꯒ ꯑꯁꯤꯕ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯣ. ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯕꯅꯤꯀꯣ. ꯈꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯩꯁꯨ. ꯈꯨꯂꯥꯛꯄ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯅ ꯀꯥꯔꯛꯄ ꯆꯦꯡ ꯐꯧ ꯃꯅꯥ ꯃꯁꯤꯡ ꯁꯦꯜ ꯊꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯖꯒꯦ ꯈꯟꯖꯔꯨꯕ. ꯃꯌꯥꯝꯒꯤ ꯈꯨꯟꯊꯧ ꯋꯥꯊꯧ ꯄꯨꯕꯗ ꯀꯣꯛꯁꯤ ꯉꯥꯎꯔꯦꯅꯦ. ꯑꯉꯝꯕ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ? ꯍꯥꯏ, ꯅꯪ ꯀꯧꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯁꯪꯇꯞꯇ ꯑꯁꯤꯕ ꯑꯃ ꯂꯩꯔꯤꯕꯅꯤ. ꯑꯗꯨ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ. ꯍꯣꯏ ꯑꯉꯝꯕ. ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯅꯧꯗꯤ
ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨ ꯁꯦꯝ ꯁꯥꯔꯗꯨꯅ ꯆꯤꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯐꯅ ꯇꯦꯟꯕꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯠꯂꯒ ꯑꯁꯨꯝ ꯁꯥꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯕꯨ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯣꯖꯥ? ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯅ ꯂꯩꯋꯥꯅ ꯂꯝꯕꯤ ꯁꯝꯖꯤꯜꯂꯒ ꯂꯥꯛꯄꯒꯤ ꯇꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯄꯔꯤꯡꯗ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯋꯥꯅ ꯁꯝꯖꯤꯜꯂꯒ ꯆꯠꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯣꯖꯥ? ꯌꯥꯏꯗ, ꯑꯗꯨꯕꯨꯅꯦ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯍꯛꯆꯥꯡꯗ ꯑꯐꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝ ꯃꯤꯆꯝꯒꯨꯝꯅ ꯄꯔꯤꯡ ꯂꯝꯕꯤꯗ ꯆꯠꯄ ꯐꯩꯅꯦ꯫ ꯑꯣ, ꯍꯣꯏ ꯑꯣꯖꯥ, ꯍꯛꯆꯥꯡ ꯐꯠꯂꯣꯏꯗꯕ ꯑꯣꯏꯔꯒꯕꯨꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯠꯂꯁꯤꯗ꯫ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯕ ꯑꯁꯤꯗꯅꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯈꯣꯛꯄ ꯌꯥꯏꯈꯣꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥꯃꯛꯅ ꯑꯗꯨꯝꯅꯃꯛ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨꯃꯛ ꯎꯠꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯉꯥꯡ ꯑꯃꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯑꯕꯨꯡꯉꯣ ꯃꯆꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ? ꯇꯥꯗꯥ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯉꯔꯥꯡꯗꯒꯤꯁꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯥ? ꯁꯤ ꯆꯥꯔꯣꯁꯦ꯫ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯅꯤꯍꯦ꯫ ꯇꯥꯗꯥ, ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯣ, ꯍꯣꯏꯁꯦ, ꯁꯦꯅꯤ ꯆꯥꯔꯣꯁꯦ꯫ ꯑꯗꯨꯒ ꯂꯝꯕꯤ ꯃꯄꯥꯜꯗ ꯁꯨꯝ ꯂꯩꯔꯅꯨꯀꯣ, ꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯗꯨ ꯇꯥꯗꯥ, ꯑꯇꯩ ꯌꯥꯎꯔꯗꯤ ꯈꯔꯒ ꯄꯤꯔꯝꯃꯨ꯫ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯏꯆꯜ ꯑꯃꯁꯨ ꯀꯔꯤꯝꯇ ꯆꯥꯗꯕꯤ ꯂꯩꯍꯧꯔꯦ꯫ ꯏꯍꯦ, ꯍꯣꯏꯅꯦ, ꯁꯦ, ꯃꯁꯤꯁꯨ ꯄꯨꯔꯣꯁꯦ꯫ ꯇꯥꯗꯥ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯩ꯫ ꯑꯩ ꯆꯠꯂꯦ꯫ ꯍꯣꯏꯅꯦ, ꯇꯞꯅ ꯆꯠꯂꯨꯅꯦ, ꯇꯨꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯥꯏ ꯃꯥꯏꯅꯧ, ꯀꯝꯗꯧꯔꯦ? ꯑꯉꯝꯕ, ꯍꯟꯗꯛꯀꯤ ꯃꯤꯁꯤ ꯑꯁꯤꯗꯤ ꯑꯩꯅ ꯍꯩꯇꯕ꯭ꯔꯅ ꯀꯔꯤꯅꯣ, ꯀꯝꯗꯧꯅ ꯀꯔꯤꯅ ꯍꯥꯠꯂꯤꯕꯅꯣ ꯈꯪꯖꯗ꯭ꯔꯦꯅꯦ ꯑꯉꯝꯕ꯫ ꯅꯪꯅ ꯈꯪꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯪꯗꯧꯔꯤꯕ? ꯈꯨꯟ ꯑꯁꯤꯗ ꯑꯁꯤꯕꯒꯤ ꯃꯔꯝꯗ ꯈꯪꯕꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯕ? ꯑꯉꯝꯕ, ꯃꯗꯨꯃꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯈꯪꯖꯗ꯭ꯔꯦ꯫ ꯈꯪꯉꯣꯏꯍꯦ, ꯅꯣꯏ ꯑꯃꯇ ꯈꯪꯉꯣꯏꯕ꯫ ꯆꯠꯂꯣ ꯌꯥꯔꯦ, ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯅꯥꯃꯠꯇ ꯂꯩꯔꯅꯨ꯫ ꯆꯠꯂꯣ ꯌꯥꯔꯦ꯫ ꯍꯣꯏ ꯑꯉꯝꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯅꯧ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯁꯨ ꯃꯥꯏꯅꯧꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯊꯝꯂꯗꯨꯅ ꯋꯥꯈꯜ ꯃꯝꯅ, ꯑꯁ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯪꯂꯛꯂꯒꯅ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯧꯔꯤꯕ? ꯑꯁ, ꯀꯣꯛꯀꯁꯤ ꯄꯣꯛꯈꯥꯏꯒꯗꯧꯔꯦꯗ꯫ ꯌꯥꯏꯈꯣꯝꯕ ꯑꯗꯨ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯌꯦꯟꯀꯣꯛꯄꯒ ꯂꯣꯏꯅꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯕ ꯇꯨꯡꯗ ꯑꯁꯣꯟꯕꯤ, ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯋꯥꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕ ꯃꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ ꯇꯞꯅ ꯆꯪꯁꯤꯟꯗꯅ, ꯑꯕꯣꯛ, ꯏꯁꯨ ꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯑꯕꯣꯛꯅ ꯋꯥꯅ ꯆꯠꯄꯗꯣ ꯅꯁꯨ ꯁꯝꯂꯛꯀꯦ ꯍꯥꯏꯖꯕꯅꯤ꯫ ꯍꯣꯏ꯫ ꯑꯗꯣ ꯑꯕꯣꯛꯄꯨ ꯀꯔꯥꯏ ꯆꯠꯄꯤꯕꯅꯣ? ꯑꯕꯣꯛꯀꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯣ? ꯅꯄꯨ ꯑꯁꯣꯟꯕ ꯑꯃ ꯂꯩꯌꯦ꯫ ꯑꯥꯗꯒꯤ ꯁꯪ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯐꯥꯎꯕꯗ ꯁꯝꯂꯝꯃꯨ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯌꯦꯟꯀꯣꯛꯄ ꯌꯥꯏꯈꯣꯝꯕꯅ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃꯗ ꯑꯆꯥ ꯑꯊꯛ ꯄꯤꯔꯝꯕ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯅ ꯍꯟꯀꯠ ꯍꯟꯗꯥ ꯆꯠꯂꯤꯕ ꯑꯗꯨ ꯎꯕꯗ
ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯈꯣꯏ ꯈꯨꯂꯥꯛꯄꯅ ꯑꯗꯨꯗ ꯍꯪꯀꯠ ꯍꯟꯗ ꯆꯠꯂꯤꯕ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯁꯧ ꯂꯥꯡꯕꯤ, ꯏꯁꯧ ꯃꯃꯥ, ꯅꯋꯥ ꯈꯨꯂꯥꯛꯄ ꯑꯁꯤ ꯈꯨꯟꯊꯧ ꯋꯥꯊꯧ ꯃꯌꯥꯝ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯀꯣꯛꯁꯤ ꯃꯩꯈꯨ ꯀꯥꯔꯦꯅꯦ꯫ ꯍꯣ ꯑꯗꯨꯕꯨꯕ ꯀꯩꯗꯧꯕꯤꯕ ꯌꯥꯎꯔꯒꯦꯕ? ꯅꯅꯥꯏ ꯅꯨꯄꯤꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦꯕ꯫ ꯑꯣ, ꯉꯁꯥꯏ ꯁꯤꯔꯤꯕ ꯃꯤ ꯑꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ, ꯀꯝꯗꯧꯅ ꯀꯅꯥꯅ ꯀꯔꯤ ꯈꯨꯠꯂꯥꯏꯅ ꯍꯥꯠꯂꯤꯕꯅꯣ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯍꯥꯏ, ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯃꯊꯥ ꯁꯥꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣ꯫ ꯍꯣ ꯂꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯃꯗꯨꯒꯨꯝꯕ ꯑꯗꯨꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯌꯦ꯫ ꯅꯅꯥꯏ ꯅꯨꯄꯤꯗꯗꯤ ꯍꯪꯗꯤ ꯍꯪꯗꯅ꯫ ꯏꯁ, ꯅꯪꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯥꯝꯅ ꯇꯧꯔꯝꯂꯤꯖꯥꯅꯤꯅꯦ꯫ ꯍꯣ ꯑꯩꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤꯅꯤꯗꯅ, ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯌꯥꯏꯈꯟꯅ ꯈꯪꯅ ꯆꯟꯕ꯫ ꯐꯩ ꯐꯩ, ꯅꯪꯅ ꯑꯗꯨꯒꯨꯝꯅ ꯈꯪꯖꯜꯂꯤꯕꯗꯣ ꯃꯗꯨ ꯑꯃꯨꯛꯇ ꯇꯥꯅꯅꯕ ꯅꯪꯅ ꯁꯤꯜꯂꯣ꯫ ꯑꯣ ꯍꯣ ꯍꯣꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥ ꯇꯥꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯂꯨꯛ ꯀꯥꯕ ꯑꯃ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ ꯑꯉꯝꯕ, ꯑꯉꯝꯕ! ꯍꯥꯏ, ꯀꯩꯗꯧꯕ ꯑꯃꯨꯛ ꯌꯥꯎꯔꯦ? ꯑꯉꯝꯕ ꯈꯨꯂꯥꯛꯄ, ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ. ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯈꯨꯟ ꯀꯔꯤꯁꯨ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯀꯨꯟꯖꯥ ꯄꯨꯝꯕꯅꯗꯤ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ ꯑꯉꯝꯕ. ꯑꯗꯨꯅ ꯈꯨꯂꯥꯛꯄ ꯑꯃ ꯁꯤꯟꯗꯕ ꯌꯥꯗꯦ, ꯈꯨꯂꯥꯛꯄ ꯑꯃ ꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯝꯕꯅ ꯏꯔꯥꯡ ꯁꯥꯒꯠꯍꯧꯔꯦꯅꯦ ꯑꯉꯝꯕ. ꯑꯩꯒꯤ ꯐꯝꯁꯤꯗ ꯄꯥꯝꯕ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤꯗꯣ. ꯃꯣꯏꯅ ꯁꯣꯏꯗꯅ ꯃꯤꯌꯥꯝꯗ ꯊꯑꯣꯏꯃꯛꯀꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯏꯟꯁꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯀꯣꯟꯊꯣꯡ ꯁꯣꯝꯗ ꯉꯥꯛꯎꯅꯦ꯫ ꯈꯨꯂꯥꯛꯄꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯣ ꯀꯣꯟꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛꯄꯅꯤ ꯍꯥꯏꯅ ꯆꯦꯟꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯇꯣꯡꯕ ꯃꯌꯥꯝꯅ ꯅꯝꯈꯥꯏꯔꯒ ꯈꯨꯂꯥꯛꯄ! ꯈꯨꯂꯥꯛꯄ ꯊꯣꯛꯄꯤꯔꯣ! ꯋꯥꯁꯤ ꯃꯤꯟ ꯇꯥꯅ ꯉꯥꯡꯅꯁꯤ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯄꯥꯈꯠꯄꯤꯈꯤꯅꯣ. ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ. ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯣ? ꯑꯩꯈꯣꯏ ꯇꯞꯊꯕꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ. ꯑꯁꯨꯝꯅ ꯑꯀꯤ ꯈꯪ ꯃꯔꯛꯇ ꯍꯤꯡꯕ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ. ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯗꯅꯣ ꯐꯝꯗꯨ ꯁꯤꯟꯅꯕꯤꯔꯣ꯫ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯋꯥꯕꯤꯔꯨꯅꯨ. ꯑꯩꯅ ꯐꯅꯕ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯑꯀꯤꯕ ꯀꯣꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ꯫ ꯀꯔꯝ ꯍꯥꯏꯅ ꯍꯣꯠꯅꯗꯧꯔꯤꯒꯦ? ꯉꯁꯤ ꯁꯤꯔꯤꯕ ꯃꯤ ꯑꯁꯤꯒꯤꯁꯨ ꯂꯪꯂꯥ ꯂꯪꯁꯤꯟ ꯑꯃꯠꯇꯁꯨ ꯈꯪꯗꯦ, ꯄꯨꯊꯣꯛꯄꯤꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯁꯤꯕꯗꯨꯔꯣ ꯈꯨꯂꯥꯛꯄꯅ ꯄꯥꯝꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯃꯌꯥꯝ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ. ꯃꯤꯁꯤ ꯑꯗꯨ ꯃꯥꯏꯅꯧꯅ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯕꯗꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯃꯤ ꯊꯥꯖꯈ꯭ꯔꯦ. ꯉꯁꯤ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ. ꯃꯌꯥꯝ ꯄꯥꯈꯠꯄꯤꯈꯤꯅꯨ. ꯃꯥꯏꯕ ꯑꯗꯨꯅ ꯑꯀꯤ ꯑꯈꯪꯁꯨ ꯁꯣꯏꯗꯅ ꯀꯣꯛꯍꯟꯖꯒꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯈꯛ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯖꯔꯦꯀꯣ ꯑꯉꯝꯕ. ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯜꯂꯁꯤ. ꯍꯜꯂꯁꯤ. ꯍꯩ, ꯃꯌꯥꯝꯗꯗꯤ ꯑꯣꯏꯗ ꯄꯥꯗ ꯈꯔ ꯍꯥꯏꯖꯤꯟꯗꯅ ꯊꯦꯝꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯏꯕ ꯀꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯐꯤꯕꯝꯁꯤ ꯂꯨꯈ꯭ꯔꯦꯗ꯫